Ngasinumida waram phongkiba tungan Manipuri siphongsing amasung thokiba thawdo wathoksingdagi maruoibi ipausing miyamda thamjagi ahanbada Kanglaipa ki maira news dagi lokucharaga Manipur na yumbu oiduna malemgi lebak kayagi delegate singna sarugyaduna G20 Summit ngasida yaukre Yamna itihas oiba mongda Manipur na yumbu oiraga malemgi lebak kayagi delegate singna sinungtulpung amaga makai taba matamda akhanaba satar flight amada Imphal gi Bir Tikendrazan international flight thungkre Malemgi sakti leraba lebak kungi delegate samarum Imphal airport thunglaba maduda education minister T.S. Basanta Kumar transport minister Qasim Basum amadi commerce minister Nemsa Kipzen amadi lamlai AC gi MLA A Ibomsana Harautyam okay delegate singa dubu airport ki maning thang lambi da lamdam sigi tuan pro ki Miyoi singna nat kueva fizol setun Harautyamna khut haidun okay delegate singa sinungthilpung ahum tap matamda classic grandera saklen saraba matungna Govindaji temple satuna lai khurungki masigi matungda Imphal gi city convention da thunglaba February taraga mapan fawba numit humni sukna pangthokkodori G20 summit asi minister of state commerce and industry Som Prakash minister of state external affairs Dr. Rajkumar Ranjan Singha state amasum center gi senior government officials singna saru yaduna hauduki Manipur na yumbu oiduna pangthokliba G20 gi meeting asi B20 business 20 kawgani ngasi hawdokpa numit asidagi hona saruk yariba lebak singdi Australia Argentina Bhutan Canada Bangladesh China Singapore Islands Tunisia Uganda United States United Kingdom France Switzerland Japan Russia South Africa Greece Nepal Japan Australia ni embassy oina saruk yaribadi Tunia Bangladesh Seychelles Islands Tongo lebak singini hayang ani suba numita delegate singa si ayuk pung mapan ga minit taraga manga digi taraga mati fawba merging sing yengani pung taraga mathui makhai digi pung taraga ni thui makhai faw loktak pat satuna yengani masigi matungna nungthil numiyungba matung pung taraga ni thui ga makhai pung ahum fawba moirang da leiriba INA headquarter Loktak Lake Sanga Ethnic Park nasing yengani pung nipan tabad Imphal Hotel pangtukpa cultural program yengani hainasu paushin makhatana fungdurakli makhasa tarakpo ina top pom ni state lenga ki mayokta nati MSPP singamasum tamgi lairiba job card holder singi khusuma lupa crore satraka yangkai getruk asina state ki exchequer ngak patokpiro Manipur State Panchayat Parishad ki mute singna Delhi da satuna PRIS singi oiba demand khra tawruba state government ki mayokta nati haina MSPP ki president MD Abdul Latif na puyek pidun thadurakwa sirol amada haidi sirol asina hai lamdam asigi ikai khumnari state minister N Biren gi Facebook account gi social media gi khuthangna panchayat ki timamana Delhi da satuna government ki mayokta protest tawre haina ibirakwa thingnare matang sida MSPP na haijaningmadi aikhoina Delhi da satuna PRIS singi oiba demand khra tawruba do state government gi mayokta nati amasum lona tumina agenda ama oina tawusnati MSPP na prinamasum electronic media gi kuthangda Manipur government January English ngani kungo homdoi phawgi manungda PRIS singi demand PBU natrabde February ama English ngani kungo homdoi digi Delhi da satuna mari lainaba singda aikhogi demand sing phangnabu wakalagani haina lautokhibani adubu laibak thibadi state asigi miyamgi CM amasum RDN PR gi minister amasum Manipur lenga ki makada lairiba RDN PR department asigi official na singba kana amatana response to bikide adudagi tangai fadana panchayat ki team asina Delhi da Manipur state government na thadoktuna thambiriba waste ki lupa crore sanga ga taru asi thadokpiu loinana material component gi lupa crore sahumga ni asisu government of India na matam sana thadokpiu haina taksin bakhtani state government ki mayuktuna ti hairi magna makhatana hai state government na mamang na cabinet decision lobiduna panchayat election si September October English ngani ga kungni thoda pangthuklagani haibiraga pangthuktaba aduda pakhatuna panchayat election matam sana tawbiyu haina demand tawbani laibuk phabadi miyamgi CM gi ngasi gi statement aduda April English ngani ga kungo humdoi ta tawgani habibu ujare soiduna tawbiyu haina nungluk sari haina sirol sin makhata di MGNRE
GA gi June kungo humdoi English singani ga kungani thoida ministry na release tawbirakpa singama sum tamgi lairiba job card holder singi kusuma lupa crore 17 yankai ga taru asina state ki exchequer ngak patopiro atopa alternative amana mut sinbiro PRIS akhoi gi matam suloire laita lairaba job card holder singi pressure na akhoi yamna wanare aduna lagliba February kun phaw gi manung state account lairiba lupa crore samriga taruk lehauri besimyam ge masum PRIS singi awabi biduna tokpiu haidihana pawishna makhatana phungdorakli Makasa tharak poina kangpokpi police na popi tharamba miyoi manga phare lamdam asidagi mayai kaba drug maru pangna muthanaba Manipur lenga na sangsilaklibu war on drug 2.0 khongjang gi manungsana kangpokpi district police ki ASP TS Bikram je singa gi miyang makhada gamnong police station gi OC inspector Lutmin Thang Kipgen lusingbu police team amana cycle police station gi manungsana leiba thingsat kungang village ta ain kaina popi pambi tharamba miyoi manga fagala hari Pagalaba Miyoi Singadudi, Lungjang village tagi, Pau Thang say Humpuga Manga Apokpa, Tanglun, Kangpupi district ki, Laimakong digi P molding, Song Thang Kongsai say Kungom to Apokpa, Shangam Kongsai, Ankong Bung village tagi, Saigin Haukip say Nifugamoto Apokpaleki Drava, Zamkolun Haukip, and Salzang village tagi, Leng Pau Kilong say Kuntragamapan Apokpa, Pau Hau Kilong Amadi, Ti Lamkazang village tagi, Saiko Hau Haukip say Kuntra Apokpa, Paukhai Haukip Kawi Hari Amaramdana GP Women's College ki Foundation de Pangtokre Ganapriya Women's College Impal Linkhat ki Besai yang kagani pan surapi ki mapo kumon tharanga mari lainana English singaniga kun amadi English singaniga kun gani thoida college asiki subject topper sing yauna makok thongba ngamkraba mairoi sing pungning thawatpagi tharom ngasi college asida pangtokre hari College asigi Central Hall da pangtoki ba thoram aduda college asigi principal hais Deva Shankar Sharma, DMU gi Dean School of Social Science Professor Rajkumari Tampasna amadi College asigi Physics Department gi hais OD amadi Student Union gi Vice President singba miyoi kyana Presidium member oina sargaki ngasigi thoramaduri school asigi mahiru sing oza sing nanti sing staff na singba miyoi kyana sargaki thoram gi sarugo amoina laikhidraba ima Ganapriya gi photo da laisuka tun ikai khumnaba utki swaidi Makasa tharak point atopa pawmana Manipur ga taina bi international border fencing gi sarugasi makhatana khaba yaroi jaisandra international border gi fencing Manipur ga taina bi sarugasi makhatana khaba yaroi kariguma kharam labadi lebak irang thokani makhai sayenariba lusindringaida huralona da kharam labadi UCM na iramdangi damak ngamkhai gi damak torok thabak sing Manipur gi miyam na support abu loinana mit na khong sing na laibiu han UCM gi president Jaisandra Konthau na phungdokre wafam si UCM na lusingba team amana Indo Myanmar ngamkhai gi border pillar number 104 amadi new pillar 8 all 92 matam amada Indian pillar oiramba Myanmar rom da gari manga puna sangsilaga ariba mafam da border pillar yunglubaga mari leina phungdokibani magna makhata na hai Ngasigi lenga amadi UCM ga yanakhibada dispute area gi mafam khudima fencing khaloi haina yanakhibani home gi makhara haujik thabak paikhaliba BRTF na security fencing oigera boundary fencing oigera madupunamak yanadriba faw lebak miyam gi interest khaba yaroi karigumba kharaklabadi masigi afafatigi daita kudima India government amadi Manipur government pugadamani ngasi yungliba border pillar si iramdama sigi miyam kudingmaki knowledge amata yaudana yungsinkhibani India gi center gi survey general of India gi team amaga Myanmar gi government ga yanaraga yumlambadi yai tawbatabu Manipur si matam amada ningthaupan leba moirami matam gi khonglei matungina India ra tinsinkhre Manipur na India ra tilibasi nungai fagani haina tinkhibani ngasidi nungai badi lairadana Manipur gi lam oiramba ahalamana thambiramba kabo village Myanmar pitokhi loinana English ngamaga sani pan gani fugatrete India ra tinma matamda yanakhibe agreement phawa ngana satkidaba haibisi lebak thibani maramaduna athupa matamda sayenariba Manipur ga Myanmar ga taina bangam khayasi waroshin pura o haina UCM na India government amadi Manipur government leibak miyam gi mahut sinduna haijari swaiki amaromdana nonganba mihata sinabasing phabi dabigi mayokta JAC na tidim lambi ban tauna ba khongjang sangsinana ba hona bada police na thingkre
Singzamai Police Station ki manungsan ma Kokaithel Konjeng Awang Lekai digi Hana Road Transport ki Minister Oirama Laikhidraba Akoizam Langam gi Masanupa Akoizam Nongan ba Allies Aging Mihata Sienaba Miyoi Sing Hauzik Pawba Pabangam the Lady Basibu Yaning the Fungdoktuna Nongan ba Mihat ki Matanga Same ki JSC against the brutal killing of Nongan ba Allies Aging na ngarang ihing ki Manipur Pumba Ban Kaubi ki Kongjang Sanction ki Warep Bloki Bugaloina ngasi ayuk tidim lambi thingnaba khongjang sangsinbada police na thingkhre ngasi ayuk pung 9 ga makhairam tapa matamda JSC gi miyoi sing electric post khingduna laikai myam koktoki loinana JSC gi miyoi sing amadi miyoi kyan thomjilaktuna tidim lambi thingbi khongjang sangsin bauki khudakta singjamai police station gi SDPO amadi oshina lusingba police team ama thodok thongfamda laktuna lambi thingnaba hotnariba singadu mai pakna taktoki Police na ating mapibadu gi matang na laikhidrab nonganwi gi apokpina police ki mafam na thamki bu wafamdi ma ki masan pahat pra sena Stephen hairiba miesi NSN IM gi maruiba phamjau paiba miemani loinana hauju phawba miesi fokat pangamdriba si manipulenga si NSN IM gi makhada leibra hainangki loinana ma ki laikhidraba masa nonganbaga nungsimari leinei hairiba Sonia ngasi phawba police na fadriba karigino Sonia hairiba nupi asina Swift car ama purakuna masana pa kaktholaga sakhibadagi masana pa do punsi longkhibani maduna miyat asida Sonia gi khuzul thorang soidana maduna Sonia phaduna ain goeba thabuk lokhotuna serapi driba karigeno haibu wafam su phongdokhiari amarumdana mahiroi khunaibu sendong khakto oina uba oza leire SSUM mahiroi singbu lamjing lamtakli khangjadaba tawthorakwadana mahiroi khunai sibu sendong khaktang uba Ozakrana mahiroi kya bulana lamjingle masigi mayek larab khudam nambol AC ki manungda leiba kha sanjanbam high school gi English ki oza thongam Bijen Kumar su amani haina Socialist Student Unions of Manipur SSUM gi sirol manhairi sirol sinahai oza simasana masabu bosem gi examiner ni bosem gi coordinator ni haiduna masagi boarding su hangduna mahiroi singdigi lopom tok ba phi lobiri haiduna Parents khara di wok lakpadigi union na khangmangambada natana school su sang naina lab sapa oza masuramki school su sang naina lab lawa sugum oza sibu school management committee na tumin yengduna leiba haibisisu ngaktaba ngamde matik sadaba oza gi maikhum ubliba oza singna mahairoi kya bu aranba maikei da puduna line exam pass ta hona bigi damak lambi uhelakri sang naina school kaba ngamjadraba oza sina mahairoi singda piramgaduriba mahayedu nainabada loiba nairoidaba mande Oza singna lanai coaching center hangbada ikaiba leite amasum hena phapa khunai ama semnabagi damakta ni khali taurigumba sung bosemna oza singna thamkiba aron mangak pa haibadu oza singna ngak pangamdre asingba coaching center boarding singda su question li oiraklu heningai leite maramaduna bosemna haiba oza singa se bosemga mari leinaba thabak thorom amatara sijinabi gano Bosem gi examiner coordinator su oiriba coaching center su salari oza singi maming sing hakthing na union nasina bosem na khusinaragani hairiba oza sing asita makhata na bosem ga mari leinaba thabak thoram sing sinabi ganu swaidi amaromdana Miyoi brown sugar gram samaga taraga mariga point humfu amadi makoin huralamba gari konana fukatkre Ngaranu midang pung mga ga makhairam taba matam na Imphal West District ki kamanu ti mamana Samurau Awang Lekai manaki ima panthubi community hall mayar drug lalon ma miyoi khara lairi haina pau phangmudi gi mafam aduda thomjinduna thi humi gi thabak sathabada drug lalon bani haiba miyoi ma phare hari pharaba miyoi dudi MD Amir Khan sei kunthra gumde apok lekhidraba MD Abdul Karim Kawi Thabal District ki manung sanba Lehau thong lilong dagini mawondagi sapon cap tarada hablamba brown sugar gram samaga taraga mariga point humfu fotki mangna haidoropagi matungina lilong law manga da leiba MD Manerudin sai nifu ni thu apok lekhidraba Alimuddin Kawi miyoi amadagi ni haiba khangmangamki makhatana Manerudin haidoropagi matungina brown sugar singa du lilong turel ahan bida leiba Lakhi Mudin say kuntraka mga kauba miyoi amadagi ni haina phungdorakpadagi maki mayumda satuna thibu humbigi thabak satabada maphamadura lairambadagi makhatana kamano timaduna laikaitu club ki miyoi singa loinana Lakhi Mudin gi yumna thibu humbigi thabak satabada zalino number sejanabas black pepper seed samaga marfu suri ko to bungamki maphamadura huralaga thamlamba number yaudaba amuba masugi Bajaj Pulsar 120 ama blue masugi Honda Activa registration number MN06SG 0979 mobile handset ani
wallet ani, Aadhaar card, PAN card, driving license, voter ID na singbusu recover tawba ngamki. Pharaba polamsing asiga loinana Miyoi sing adu Osi Wangwoida police station na khusinakre adi. Makasa Tarakoina Paunil Kol Pauk City to Paukran, Asuki CNR Kongzang say Sidigi Hanagum Amuk Sangshilagani, Asu Mamangi Sahi Kara Levaki Pibam Namara Moiduna, my machine Tamaki Lamda, Fagat Hana Widama, Asuna Sangshilakiba, CNR Kongzangasi, Kongzel Karatap Taru Rehaina, Aina Thinkable Laholu, Alliance for Socialist Unity Kanglipak, Asuki Commander, Special Task Force STF Campaign for National Regenerations CNR Difakna Kuyak Pidon Toko Sirola Manafungdorakli, Siola Duna Makatara Dunhai, Salivase Ashidagidi Hanagum Amuhana Sangshilagani, Mahima Sing Haivisi Miyoi Kunaina Sakolakpagi Mayuni, Ngasigi Mahiroi Kunaina, Hayengi Yumburelni, Asumba Madi Marueva, Mahiroi Singi Punging Wokal the Sea and Tambiduna, Ishagi Ashimu Mahima Singi, Sanging PC, Loinana, Ashingumba Yumburel, Oigadu Mahiroi Singulam Jinglam Takbiduna, Leva Kunayama Bu. Makun Magna, Simbi Shabiri, Ozashina, Asuna Sangshiliba Kongzang Subu, Mamang Takta, Sawat Piduna, Asoba Taudang, Lobi Kibagum, Makatana Taudang, Lobina, Nungluxari Hainasu, Siola Duna Makatari, Siola Dunahai, Aikogi Kunai Bukanavigi Panamda, Alliance for Socialist Unity Kanglepa, Asuna, Campaign for National Regenerations CNR gi sarugam oina mahai masing tambagi lamda satharakiba Kongzangi manungsana handaksu mahairoi singi aroiba Sangyeng Singdana Taba Pambai Sejanadana Vedi Kongtang Kya Sangsingani, Salivasi Sigi February Taragamadi Houkraba, Adubo, Manipurgi Mahiroi Singna Loba, Subject Singidi, Mapunguena February Kungamari Dagin April Mangapawasa Tagadaba, CBS Sigi Class Tianamadi Tueb Standard February Kungom Demadi Kungamari Dagi, Howudari Bako Simi Class Tueb Amasum, Class 11 Standard Loinana, Mars Taragaturki Howudari Bosingi Class 10 Standard Ki Aroib Sanging Singasida, Marilenaba Mipuna Magna, Nana Saminagata Buapum Kra, CNR Special Task Force STF na Makara Tamzari, Ahanmada, Kanamatana, Kongbal Senbiaroi, Kongbal Sendanaba, Sanging Pam Kutimaki Akwebi meter Sani na Kon Mapam Sinda, Sanging Sataringi Manunguena, STF na Curfew Tamle, Atopa Pomana, Lamlai Make Digilopam Sing Kanana Lengana Miyeng Sang Magimatam Yaure, Kunjasing. Manipur ki tungan mapam sing the lady will lopam sing kanabaki the Manipur lenga amadi lomi miam na honarabasu impal is ki manungsana lady ba lamlai make digilopam sing the lengak later bamagum lanai muish na toning without lady haina mapamaduki kunjas in the fundurakli. Paush na makatana hai Manipur Conservation of Petty Lands and Wetlands Act 2014 na si lamlai make dedi satnadraba amagum lady lopam kya mangshilakli ba sida Maike Dongi Lomishinna, Low Uba Panglaroidra Haivigi, Langtaknapa Hingli, Langas in the Miyoi Quaitigi Maruina, Shinzaki Potok Libalopam Singak to the Tamnavigi Pandamda, Manipur Conservation of Paddy Lands and Wetlands Act 2014 Sanabokre, Egg Sigimatungina, Oil Palm, Hospital, Shopping Mall, Singbakarnatana Lenga, Eaviaudon Lopam Singa, Kariguma Makalamatagi building the single construction toxin Biadik. Haukiba matam kharasi the Manipur ki tungan ba lopam singdi lanai goeba building na singba sajilambadi ki lengana thugai ba yauna logiba serak sing matam gi oina piduna lakli amaromda Impal East ki manungsana laidiba lamlai kendra gi manungda laidiba lopam singdi kanbina ba laitraba amagum nongmonom gi mangshilakli National Highway Impal Urkulambi sigi mataida leramba lopam sing haujukti ayamba lanai business topam sing onthokna ba leptri Napet Pali, Lamlai Pundongbam, Yauna, Lamlai Kendra Gituan, Tuan Mapam Singda, Lady Bulopam Singda, Lanai Miyoi Singna, Maning Tamna, Leba Kotopamadi, Amarumdana, Tonjinduna Yumpam, Otopashina Maramoraga, Lamlai Make Manipur Conservation of Paddy Lands and Wetlands, Assistant Nadrabra, Haina Make Sungim Yamna, Hangnarakli. Lushilapun Ipak Oxidigatin Mapokraga Mamma Tamzage, Miyoi Mai Chakhre. Yes, tanker amaga atopaga truck amaga tengaina bada Miyoi hingna mai chakhre truck anisu mai horaki aruba accident singa si irai numiki angan ba yukta Ranibag Resort Asme Rajasthan thokibani mai sakpana maramoiduna Miyoi sikhi marina soki haidi amaromdana DM University the college magi chatra sing thomjinkre Mathau masa khangdaba DM University ki Vice Chancellor amadi Controller from thadu haiduna University asida
एफिलेट तब कॉलेज मंगागी मसिंग यामलब माहिरुइसिंग अकन बखोंजंग संगसिंख्रे पाहोई फंगबगी इफाल वेस्ट की पुलिसिंग लाक्तुन इरांग थोक्तना वा होनाबग लोइनना लक्सिन की हैन पाउसना मखा तारकली अदो हौजकोइनदि म्याम पाउस मतंग से लुसिंजरगे मसुम म्याम पुना अनौबा अपडेट ngamiनसे